Relationship se aruba amani karigumba kanda ekhoina khangawdana uthoki namchat khara maduna nangi tasengna oijaribadudagi hena sonu uhanba masina leinariba mariduda ahongbo ma purakpa ngami maruoina karigumba ekhoina relationship to respect thajaba equality da yumpham oiba pamadi aduna ngasigi video sida ekhoina khangminasi karam haina nupi amagi khanthadana tawthorokpa thabaktuna magi boyfriend partner da sona uhanba yabage haibado amadi nangna kari tawba yabage lairiba moongdo hongdoktuna hena mapangan kanba balance relationship oinaba 1 toina magi yaningba ngaiba aruba lamchat mayangi marakta amadi maduna nupi amabu relationship tuda sonu uhanba yabadi magi partner dagi toina magi ayaba ngaibani masi mahosani chingnaba kohanba pami mipung khodimak adubu nangi warek kidamak kai hena magi yaningdabada depend tawuna nasana nasabu thajaba ngamdaba uthoi masina maram oiraga nangi partner da mana nangi happiness ki daita lawgadabani feel tahungani masina maram chadana darka oidaba pressure pi relationship tuda aduna matam chupada magi ayaba ngaibagi muhutta nasagi warepta thajaba thamba ho nasagi warep nasana lawjau amadi warek ki daita su lawbatamu nangi partner na nangbu support tawgadabani adubu ma khaktana nasagi mamal lepkadaba nate tu kai hena maga matam kaithokpa tawroidaba mayangi marakta amadi maga kai hena matam kaithokpani maga loina duna quality time phangwasi fai adubu toina nasagi darka oiba thawoidaba magi darka oibagi damak maduna relationship tuda changmanadaba ma oheli masigi lamchatsina nangbu kai hena depend tawbo oina uhanba yai aduga kanamtana pamoi kanagumba amagi emotional needs matam chupada care lawgadabani haibagi feeling do aduna nasagi punsibu lumna law nangi thawai yawa thabak tawnaba honau maru mapang loinau aduga nasagi oiba space ama thamu masi tawbasina nasana nasada marang kaijaba aduga emotional stability gi damak nangi partner da depend tawdaba 3 magi happiness ki damak nasagi darka oibabu thawoidaba karigumba kanda nupi amana magi darka oiba aningbabu toina thawoidaba magi partner gi happiness ki damak masi tawbasina nangbu asonba kai hena mi amagi aningba apamba phanganingba oina uhanba yai relationship ama hektada compromise tawnai adubu nangi values nasagi happiness hanjana sacrifice tawuna asawba ningba kaibo ohenba yai aduna openly nangi darka oibagi matangda wari sanaba tamu mapangal kanba relationship amadadi partner animakna free oina phongdoknaba ngamnagadabani amaga understanding lainana sacrifice tawgadabani side na makhagi sacrifice oiroidabani 4 khanadanaba honaba khana chainaba thogandabase akoina araiba pambai ama oina uba yai santi lainaba adubu masi tawbasina nangi thongna lingjelbu khantahowdana sondhanba yai karigumba nangna khana chainaba mayoknadraba nangi partner bu nungai halloyena akiba phawbadagi masina khangali nangi opinion natraga feelings maru oidi haiba aduna pakhatkanu nangi feelings phongdokpada madu phongdokpaduna wari sanabada awaba oigadaba oirasu healthy oiba yanadabana chakhotpa amadi understanding hena lehelli nasana nasagi matangda phongdokpana nangna uthoi thongnalingjel nasana nasabu respect tawba 5 boundary semdaba atopa tawroidaba thabak amadi mayek sengna boundary semdabani kariguma nangna matam chupada yes ta hairaba nangna uncomfortable oiba natraga nangi tawba ngambagi changdagi masi tawbasina uthoi nasagi matangda phongdokpa ngamdaba masi tawbasina darka oidaba awaba thokanba yai aduga masina nangi partner da phawonba yai mana nangonda khudong chaba lawba nangi feelings pu khangbidaba aduna mayek sengna boundary semduna khongpham chetna ngakpa tamu masi maru oi nasagi tawba ngambagi changi matangda nangi partner da wari saba healthy relationship ama haibase amana amagi darkar oiba space pu khangbada yumpham oigadabani 6 kai hena soire lale haiba kai hena soire lale haiba maru oina nangna karisu asoiba amata tawrudana masi tawbasina nangbu kai hena sonbo oina uhanba yai natraga yamna submissive oiba toina apologize tawba nangna saruk yarubagi natraga nangi opinion gi masina uthoi nangse nasagi matangda lepchabagi hak leitabagum
ꯑꯗꯨꯅ ꯅꯪꯒꯤ ꯇꯧꯊꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄꯗꯣ ꯀꯟꯐꯤꯗꯦꯟꯠꯂꯤ ꯑꯣꯏꯅ ꯗꯥꯏꯇ ꯂꯧ꯫ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯃꯇꯥꯡꯗ ꯑꯦꯄꯣꯂꯣꯖꯥꯏꯖ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯣꯀꯁ ꯇꯧ꯫ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗꯗ ꯑꯦꯄꯣꯂꯣꯖꯥꯏꯖ ꯇꯧ꯫ 7. ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯂꯧꯍꯟꯕ꯫ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯄꯥꯔꯠꯅꯔ ꯑꯅꯤꯃꯛꯅ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯅꯕꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯋꯥꯔꯦꯞ ꯃꯌꯥꯝꯒꯤꯁꯨ ꯃꯉꯣꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯕꯅ ꯅꯪꯕꯨ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗꯕ ꯑꯁꯣꯟꯕ ꯑꯣꯏꯅ ꯎꯍꯟꯕ ꯌꯥꯏ꯫ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯍꯥꯏꯕꯁꯦ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯄꯥꯋꯔ ꯁꯤꯌꯔ ꯇꯧꯅꯕꯅꯤ꯫ ꯃꯤ ꯑꯃꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯊꯪ ꯇꯧꯊꯕꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯕꯗ ꯁꯔꯨꯛ ꯌꯥꯎ꯫ ꯅꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯕꯨ ꯐꯣꯡꯗꯣꯛꯎ꯫ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯋꯥꯔꯦꯞ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ, ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯃꯁꯤ ꯇꯧꯕꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯍꯦꯜꯗꯤ, ꯕꯦꯂꯦꯟꯁ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯅꯤ ꯅꯪꯅ? ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯑꯁꯣꯟꯕ ꯑꯣꯏꯅ ꯎꯗꯅꯕ꯫ ꯃꯁꯤ ꯃꯔꯨ ꯑꯣꯏ꯫ ꯅꯁꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ, ꯀꯟꯐꯤꯗꯦꯟꯁ ꯑꯃꯗꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯃꯦꯟꯇꯦꯟ ꯇꯧꯕ꯫ ꯃꯁꯤꯗꯤ ꯅꯁꯥꯒꯤ ꯃꯃꯜ ꯈꯪꯖꯕꯅꯤ, ꯕꯥꯎꯟꯗꯔꯤ ꯁꯦꯝꯕꯅꯤ, ꯅꯁꯥꯒꯤ ꯑꯣꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯄꯥꯔꯠꯅꯔꯁ ꯑꯅꯤꯃꯛꯅ ꯚꯦꯂ꯭ꯌꯨ ꯂꯩꯕ, ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯤꯜ ꯇꯧꯅꯕꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯍꯦꯟꯅ ꯃꯤꯅꯤꯡꯐꯨꯜ, ꯃꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯜꯂꯤ ꯅꯈꯣꯏꯕꯥꯅꯤꯃꯛꯀꯤ꯫ ꯅꯤꯡꯁꯤꯡꯉꯨ, ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯏꯔꯒ ꯄꯔꯐꯦꯛ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯅꯁꯥꯒꯤ ꯑꯁꯦꯡꯕꯗ ꯑꯣꯏꯕ ꯑꯃꯗꯤ ꯅꯁꯥꯒꯤ ꯊꯥꯖꯔꯤꯕꯗꯨꯗ ꯂꯦꯞꯄꯅꯤ꯫ ꯑꯗꯨꯅ ꯅꯁꯥꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯏꯀ꯭ꯋꯦꯂꯤꯇꯤ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯗ ꯌꯨꯝꯐꯝ ꯑꯣꯏꯍꯜꯂꯨ꯫